आकाशवाणी इम्फाल लांथोक्सरी पाउगी सक्ता सक्ता मसीदा जेनिम्सता अनोबा कोविड वार्ड सेमगनबा सरकार की थौरांग मणिपुरदा मंगा सुबा ताककी लॉकडाउन चनबा हौखिबा मालेमगी अकोइबगी फिबम कनबा नुमित अमसुंग मणिपुर की लेरुमफी अतोपा राज्यसिंगना मतौ तमदुना पुथोपा थिंगनबा टेक्सटाइल्स मंत्रालयदा खंगनखिबा मणिपुरदा कोरोना वायरस पॉजिटिव ओइबा मिगी मसिंग लेप्तना हेनगललिबसिगी यंगलगा इम्फाल की जेनिम्स हॉस्पिटल फमुंग सामा लेगदबा अनोबा ब्लॉक अमा सेमगनबा होनरी आकाशवाणी इम्फाल का नोमाइजिंग नुमित अखनन उनबदा जेनिम्स की डायरेक्टर प्रोफेसर टीएच बिमोना हाई जेनिम्स हॉस्पिटल की VRDL दा हौजिक फावबदा पुन्ना सैंपल 10,753 टेस्ट तौख्रे मसिगी मनुंगदा पुन्ना मियोय चामा पॉजिटिव ओइबा थेंगनरे प्रोफेसर बिमोना हाई हेनगललिबसिंग असि लायंगबा ngamnabagidamak hospital asigi accident trauma care center ATC da atopa phamung samagi covid ward simgatnaba thorang asi paikhalakpani mahakna hai ngasi manipurdasu laibak asigi atai state singda covid-19 gi masing engatpa adumna manipurdasu ngasi phawbada jenims ki VRDL lab ta mi lising taraga satret kuntra mari test tawbada chama chapchana positive oire chama simak aikoi gi jenims ta ming chanduna layenge masigda kunnamadi haduna mayumda discharge tawkhre ngasi phawbada mi marfu di aikoi gi जेनिम्सकी वाटर लैरी ngasi anouba ahum amala aga huzik laiba masing ngasi marfu humdo shure aikoi gi jenims na hana prepare to besi punna covid ki general patient gi 90 aduga covid ICCU gi tarani huzik 83 occupy tokre adubu nomada positive oiba masing di jara hengalapani na masina konararo maram aduna manipur gomena anouba itop topa betama new ATC da engalo haiba hukum pire adugi matungina aikoi ATC da betama henganaba onari paidigi luri badi hengatpa ajida hamung adigi bet site ki akoi gi trolley mayam mama logistic mayam mama sarkar leibasi logistic requirement mayam du tuna phangnaba aduga main power mayam du tuna apaga 100 to new ATC da haunaba covid na basingsi accommodate tawna kanna honajari COVID-19 ga mari lenana Manipur da manga suba tangka ki lockdown nithogaba numita ki chana bahauki National Disaster Management Authority ki National Executive Committee ne thokpa cherol amagi matung ina Rajya sing amasung Union Territory sing na masa na semjaraga chanaga daba guideline sing thokna ba khangalapagi matung ina Manipur gi oina su Rajya sigi oiba guideline Rajya gi Home Department ne thokhi था अमसुम न चनगदब गाइडलाइन असigi matangda राज्य सरकार की मसिल चटबा मिसक थोकसोम राधेश्यामना इम्फाल की न्यूज सेक्रेटरीट लेबा महाकी ऑफिसता पौमी सिंगदा नुमित तुमकतदा असुमना फोंदोखी कंटेनमेंट जोन्स डिप्यूटी कमिश्नर सिंगना नोटिफाई तब एरिया से सीमा जून की कुंट्रा भाव से सी कंप्लीट कर्फ्यू लेने हम लॉकडाउन एंड कर्फ्यू जून की तारीख 13 भाव से डिस्ट्रिक्ट हेडक्वार्टर्स ने इम्फाल सिटी ने सी नुंथिंगनी पुंग अनि दगिना मथंगी अयुक की पुंग 5 भाव से सी पूरा अखोई लॉकडाउन लेने है हाई कोर्ट के अरुवा केस में हम सेटल तौई से हाई कोर्ट ना लॉकडाउन की ऑर्डर्स की गाइडलाइंस यंगबिरकांदा अदि मतुंग इन मोइना प्लान तौरगा मोइना हाई कोर्ट की बिजनेस से चथन होना बिगनी जून की तारीख अमदगी ना जून की तारीख 13 भाव थिंगदब एक्टिविटीज अतोप स्टेट का कोई नागालैंड बस कनो सर्विस मणिपुर अदुदान अतोप स्टेट का चनगदब ट्रांसपोर्ट से लोई थिंगे होम डिपार्टमेंट दे अयाब यावरगा चटप यादे अदु पुथोपुसिन याय न होम डिपार्टमेंट पीबन तना सिमा याद्रे होम डिपार्टमेंट अयाब पीबन तब गाड़ी अमत डिस्ट्रिक्ट हेडक्वार्टर में डिस्ट्रिक्ट मन इंटर डिस्ट्रिक्ट अदु चटप यारोय ऑटो रिक्शा से यारोय कनो टैक्सी से यारोय then schools colleges educational institutions training coaching institutes higher wishing loina will remain closed moiso loina thingani hotel gumba restaurant gumba sigumba amata mi thamba yaro operate to yaro except government official gumba police personnel gumba aduga akoi gi covid ki quarantine to wi thamba yaba mi natana amata hotel restaurant amta hangba yaro ima kaithel ahum imphal manung da adagi retail shops in ngari gali higher wishing loin lon masi tarik ya bhawnoi bo tarik 13 bhaw si lon ngani mai ising chana thaknaba kari essential service ana layeng sigi sima loina sima hangtoe layeng sang loina hangani ana layeng mari leinaba hida langthak leibi loina hangani ba मालेम की अकोइबगी फिबम कन्म नुमित सगोल से नुमित पांगथोखी
Manipurda palan thoramasi Mukhyamantri Nongthoman Birena Lusingduna Imphal gi maroiba mafam kayada u thaduna pangthokhi. Umang amasung lamlaki sa usek singak senduna thambagi maroibu paladuna Mukhyamantri na hai male masibu kanabagidam aikhoina tangai fadaba thorang kaya paikhetkedabani. Shri Birena hai Raijasigi umangi saruk kanabamadi ngak senduna thamnabagidamak sarkarna Green Manipur Mission haudokpani. Mahangna hai. Ngasigi mirol sina uwa yan thalakpa sa usek halakpa nature si thawaidabagi pot ama lakpa sida ikoi yam concern oi. On the state government na mamangi sahida ikoi Green Manipur Mission lauthukre mafam kayada ikoi u thaba lepan de ponari aduna in one environment de lakpa sina in mayam message meaning ko Masi maram sadana laiba cyclone matang sadana taraiba no matang sadana saraiba nuksa UP the MP the 50 Celsius degree lan khale Delhi the 47 yokhale Manipur da hoji climate krai yorke alo sigi pose khoi ngasi ki mirol jine khoi am section am seriously ta hudrogedi ai gi ebu thado kana khoi si kamai ta udra ke khanba ma sangi hoji on the boat hill and a valley the labor projects in the Manipur se let us make green uwa kakum se khoi apam sada ba maram sada ba sanga hatum se hale rising chaw in a complaint to be sing siang the from the full the masana sing do soro ka sel pata apni yim mission se pata ba ai khoi si blame game na ta leba ai khoi na kari tawri ge se our contribution we never ask ai khoi na society the kari contribution tawri ge se koi kanam ta hang de adum saide ki kana mon the blame tawri ge ngai le Raijagi Hello Mamasung Textiles ki director K Lamli Kamain Hairi Manipur gi lerumpi atopa Raijasingda matau tamduna pawarlum da puthokpa thingnaba akan mathabak laukhalle Leiba pupu numita Imphal da paumisinga unabada Sri Kamain Hai hiramasigi matang da kendra gi textiles mantraloy da cherol thaduna khangan khre Alerum P di lautrokpa lengyan gi manba P amakhak Uttar Pradesh ki jaga amada amuk sare haidana pau se muthondarakpani madugi damakta akoina mathang akoina action lokhacharakanda akoi gi Bharat Sarkar da masi enforcement office lei enforcement office na lei basi enforcement gi ministry sina tori basi kaino haibabu khwang da natraga yong da puthokdo pochi paulum da puthokpa yade haibagi magi enforcement gi rule lama khalai jai akoi reservation act ki makhada aduna akoi gi Lerum P manba lengyan sigu sumba sing chihu Manipur de helum sajabani adana masina maram oirakan paulum sabasi number 1 yade masi thingbiu number 2 Manipur da itihas ka yamna sagon narakpa nang lerakpa Lerum P ki masu mawong matau asi akoi Manipur ka yamna itihas sagon narakpani ajami leibak ta puthoga akoi ki right natraga akoi ki hak sohanba natraga akoi ki sentiment sohanba akoi puling usi hanba ki thabak chi tohan bignu hadana masi akoina masi sajarapani Lerum P habamaga Lerum P degi lokthokpa lengyan haibaga ani se tongali aduna hojik UP da sari basi Lerum P nate tongan na ba mayam amana Lerum P si akoi ki kanoda mapan ki lam amada masi sare haidana masi akoi na phongdok na mayam am bi yawi to mo sung asi phau da Lerum P si di atopa lebak ta kana am da saba lekte Lerum P gi degi mayek khara lauraga lengyan oina sabagi pot si masi manba pot ama sai haibagi matang no da maduda ngangdarakpani aduga akoi Manipur da sariba Lerum P si wak tinate Lerum P sabanate Lerum P manba sai haibani Lerum P herodi luhongba nimita koi gi kaina gi yumde gi bor gi yumda puum tam yoma phi chawkhra phi amani haibadi phamthon thaba yaba mobak kida kumba achauba phi amani ada achauba phi dinate hoji sariba siri yam pikpa masa ama ngakta yanaba masa ama sabani adana Lerum P si mapan lamda sare haibanate Matang asida Akashbani Imphal gi I Baukangbu ne puthokpa chayol gi pawgi saktam loisare ai ba musung puthokpa Thokchom Jogendrajit Lijakhiba Maibam Dwijamani